da maru oiba pau Senapati DC office da cabinet mi fam duna tongan ba agenda tara mathoi khana nei na khibaga loinana warep kaya sulaukhre Chief Minister ki advisor oiriba Hero Kendra ki MLA TH Radhesyam advisor oibagi fam thadokle haina CM da JP Sinkre Thangmaiban gi chairau singda laiba athauba singi khubam yauna atai mafam singda athauba singi ningsing numit kamari leinana haikat laikat tamkhre Amadi Nambul Turel Mapal Amadi Imphal City ge tongan mamafam singda amot akai hondoklamba mioi taruk police na ngarang numidang fagat khre Kurumjari, Mami TV News Update Meeting Tabir Musingbu Taram Nokjari, Pangmasakai na Pizari. Chief Minister N. Biren Nalujingba, BJP ki Chungsin Nabalengak, Chingi Tongan ba District Singda Satuna Cabinet Mifam Pangtok to Nalakpage, Saruk Ama Oinangasi Senapati District Headquarter Dalaiba, DC Office da Pangtokre. Chief Minister N. Biren na Thaubu Oiduna Pangtokiba, Cabinet Mifam Aduda, Cabinet Minister Singh Suna Saruk Yakhe, Ayuk pung taraga minitara mga taba matamda chathaba haukiba mifam aduna tongan ba agenda tara mathoi puthok kupna khana nei na ki hairi ngasigi mifam aduna maru oina hojik laingak na paikhatliba CM Entrepreneurship Program mamang dalairamba selfam dege lupa lak tara da hengat pa amade chahi humfu manga gi manung dalaiba mioi singsu program aduda konsin ba amade lainga ki maikai degi chada kontra grant piba haina yana ki hairi Cabinet Mifam Adu Loyaba Matung Mami TV ki staff reporter S. Inau Baga Chief Minister N. Biren Amadi Health Minister Dr. Sapam Ranjanga Akhanana Unaba Amada Ngasigi Cabinet Mifam na lengak na paikhat kadaba chawkhat thoranga mari leinana lam lausin ba amadi compensation pithok pa yauna warep kaya lauki haiba wafam kaya fongdorake Not many, but one very important decision we have taken today. The BJP government 2.0 already launched the one family, one livelihood scheme. So, especially for day today, the cabinet has passed approved for providing 10 lakhs to applicants who applied for any business or any items. Here, 30% will be automatically grant. So at least 10 lakhs will be available to provide to the needed person. Agenda taramathoi ada koi defer to buzu yaugi to mainly koi compensation piba duga lam leiba khotpakra adu details sai dum bijage duga yamna significant oiba kaino da koi Chief Minister's entrepreneurship program duda hana leiba kaino guidelines dugi handa kisna kharena flexible oen bai tare sectorial wise to a specific oidaba duga koi subsidies 30% adum subsidy oiba duga hana chahi hana nahang ai or modo almost hojikti 65 years pogi oinana bedamakta duga atopa topa koi entrepreneurship ko yam quite honorable Chief Minister ki kenoda family amada ko livelihood amon bi base adugi wakhal lon du da many kenoda bani ko Chief Minister's entrepreneurship scheme jai na yamna manipur ki praja pumna makki kana na bedam da honorable Chief Minister ki wakhal lon de sigi usi bayam da dum khangna ni jungai since BJP led government 1.0 lakh matam dugi hauna mayamna the movie ringai the significant changes koi development equal development among hills aduga loina jaga khuri makki manipur ki jaga humna makta equal development leina baina makta so aduna mayam yamna hojik mayamna ubiri dungai I don't think high bazi khatna to mayamna hojik changes mayam positive Hairop Kendra ki MLA oibetana Chief Minister ki advisor su oiriba TH Radhesyam nangasi
mahakna pairiba advisor gi fam thadok charage haina ai ba cherol ama Chief Minister N Birenda Pisinkhre mahakna pisin ki ba cherol aduda mahak kendra gi oiba chawkha thorang gi thabak sing ahen ba mityeng thamlagi haina su palle MLA masana ngasi social media da thadorkiba video amadasu CM gi advisor ama oina lebak miyam gi seba tawba ngamlaktaba amade advisor gi post pirabasu karigumba power amata pidabana maram oiraga advisor oiba asi toklaga kendra da focus tawduna tongan ba worker kaya tanaraba kanda kendra manungda lakadoriba election asida oina focus tawnaba fam asidagi pothaba pambani haina phongdorakle Moral ground da miyam gi nungaitaba pendaba kaya aingonda yamna nungaitaba ma faure maram aduna ngasi advisor dagi resign tawjarage haina isana resignation letter CM da amadi assembly da thadakre haina su makhatana phongdorakle numit kharani mamang dagi ai su wakal se am sarang na ba nungaitaba adi tongan ma telephone call kra dum lakpa pension satnara ba kangbu adagi akoi Kendra workers sing Kendra voters sing na ang to into na adum hang telephone toropa sar sumai to dana CM advisor so ibiri hai adu ka hero Kendra lambi sing sama pe yadre khulak elega ki lambi so yadre main road or hero part 1 2 lambi so mu yadre aduna masi advisor ibiri ka di hamtang honorable CM na tawar sarkar gi legi tawar lambi sing sembi o na harapa adai atopa amadana akoigi oza oiramba alaman singkra telephone tawraga ibungo nang advisor oi hai adu akoi napa bung akoigi kanosi pension benefit mayam si phangdala koire lerakpa akoi pension nu phangjara ka nang sarkar thok toromani pension nu phangjaraga akoi angang singi kaigi sem basaba adai dukan masam phamjaga da thaw masam tawjara plan tawle jeramba adom ho phangdre yam ware tongan advisor ku CM suma namina tongan wahang kya ma hange khum sumam de manipur issue mayam su thok lai re issue mayam so sar advisor amana cc to yo cc ibo kari da ke no hanga thoklo ko lai bisra maru ina alaman singi pension pi ngam da ba kenri manung da lami thong se ngam da ba aji mayam su lai ra kan da ai masi advisor oi bisi ai ngasi de tokshira ge aduga ai kendra da focus tawjaraga aduga tongan ba mayam worker mayam tanana kan kendri manung na lakador lok sabha election siro na focus tawjarage haidna moral ground da mayam nuai da pin mayam se ngasi ayuk pung taruk tagi hauduna akanba security forces nangak selaba matung Manipur Marches Committee na sinduna thangwai ban chairau singda laiba athaubi singi ningsing khubamda imung manungi amasong miyam singna hailai katuna ikai khomna ba utkre mafam asida hailai katpagi thoram ase nungthilgi pung mari fawba chathagani haire Amaromda ingkum zalising amaga chamapan marfuni thoige April 16 da Kodom Pokpida Indian Security Forces singa aina thingkraba lalawlop People Liberation Army PLA ga khothokna ba thodok amada lalawlop asigi lanmi nipan mafam aduda security ki makutta laikhidaba thodok asibu ningsingduna aina thingkraba Revolutionary People Front RPF ki lanmi singlup People Liberation Army PLA na chahi khudingi April 16 asibu athauba singi ningsing numit haina palan tawduna athauba singi ningsing khubam sing chairau sing thengu jingjin Kodom Pokpi amasung khongjomda miyam na hailai katuna imaleba kidamak thawaina pontha pikraba athaubi singbu ikai khumnaba hailai katpagi thoram sing ngasi pangthoknari Panbayai hairiba ningsing numit asigi wahodok oiriba Englising amaga chamapan marfuni thoigi April 16 da Kodom Pokpida Security Forces singa khothokna bada laikhidraba PLA gi lanmi sing adude tera sapam layaktagi Moirangthem Prem Kumar Kwakaithal Moirangpurel dagi Khundrakpam Chawba Elias Rajendra Namairakpam Laikai dagi Thodam Kunja Bihari Namairakpam Laikai dagi Thodam Loken Naurem Laikai dagi Naurem Rajen Hairok Part 2 Litan Makhong dagi Maibam Paka Elias Sauthoi Haibong Pokpi Mayai Laikai dagi Sorok Haibam Kameswar amasong More Haino Makhong dagi RK Khoirumba Elias Gyaneni Amaromda Manipur Marches Committee gi convener na numit asida lamdam asigi miyamna chairau singda lakpiduna laikhidraba athauba singi mafamda haikat laikat tamba asida saruk yabinaba media gi khuthangda appeal torakle Praja punamakpu awana atak kham leitana punamak aki khang leitana laikat palak pio seista lakpiriba media mayam adagi makhada medical team mayam Red Cross ki Imphal West ki lakpiriba mayam
adagi akhoi home gi department gi mayam asoi angam yaudana loiba boktang akhoi gi ngakpi senbiraga akhoi su protocol nga aga akhoi gi petitioner side tagi akhoi mayam laikat pase soi ngam yaudana chahi khudingi hena katpa lakpina ba mayam da ningsing jari Chief Minister Nongthongbam Birenna haukiba leibak pokpa numita Nambul Turel amadi atai Turel khongnung singda amot akai langthokpa singi mathakta chap chaba ain gi oiba action lokhatlagani haina phongdokhraba matung ngarang numidang Imphal West ki OC and Ingocha Singh MPS na Luchingba City Police Station gi police team yauba apunba police team asina Nambul Turel khongnungda amot akai langthoklamba mioi taruk faba ngamkhre haire Police na Turel amadi Imphal City area da amot akai langthoklambadagi faraba mioi sing adude Roland Sorokhaibam Babupara Kangabam Nikhil Mangang Thangmaiban Hizam Lekai Haurongbam Dayananda Singh Thangmaiban Laurung Purel Lekai Kangambam Silas Singh Moirangkhom Jamastan Dennis Sanasam Nagamapal Kangjabi Leirak Thongam Ellen Meitei Thangmaiban Hizam Dewan Lekai dagini haire Amaromda Imphal West District Police na Clean Nambul River amasung Clean Imphal City Haiba Drive leptana chathakigani hairi Union Home Minister Amit Sahana ing kumjali sing amaga chamapan humpuni thoida walongda Indian Army ga Chinese ka thengna khiba akan balan aduda thawai thakraba walon gi mathona leiba lan mi kaya da ikai khomna ba utkre Walong War Memorial ki visitor book da Sahana Walong da lan mi singna thawna fana akiba leitana thawai thakiba asi matam chuppada sana gi mayekta World War ki itihas cha iduna lehoragani haina irami haire Makatana mahakna ngasi changdam ningai leitraba akal athau singna thauna utuna lising amaga chamapan humfuni thoigi lanfamda thawai thakraba lanmi singna imalebak India bu kannaba honaramba asida taubimal khangba amadi kai khumna ba utpa fangba asi yamna chauthok chaningai ni haike Laibak Pumbagi Mahut Sinduna Mahagna Imalamdam Asibu Kannaba Thauna Hanba Leitana Hona Biramba Lanmi Singh Khulai Masing Yamdrafau Masada Akiba Amade Athing Bagi Wakhalon Leitana Imaleba Kidamak Lanthing Lakiba Asibu Laibak Pumbagi Ikok Nonjeduna Thagachari Haike Sahana Memorial Asida Chatluraba Matungda tweet Amada Makhoina Mathauna Laina Mama Laibak Kidamak Kathok Lamba Ase Matam Chupada India gi Itihasta Ninduna Lehoragane Amadi Haugalakliba Naha Singda Thauna Hapiduna Laibak Puningjaba Amadi Nungsizaba Mapunsi Ama Ohenba Ngamhalagani Haike Haukiba Laibak Pokpa Numita Hangbung Police Outpost duty taba BDF personnel amana gari amada narcotic drugs puduna lakba mioi ahumdagi paisa lauraba matung thadokibagi maralda Senapati SP na thabaktagi termination taukibaga loinana BDF personnel adugi mathakta NDPS Act ki section singyauna 34 IPC ki makhada FIR register tauraba matung duty magistrate puthoktuna April kun fauba police custody remand lauthaduna BDF personnel asigi mathakta Senapati police station na investigation chathaba hokre haire Thaudok asida chenariba thabaktagi terminate taukraba BDF personnel adugi maming Mohan Kumar Vista apokpa Man Bahadur Vista Hangbung Police Outpost duty tabani haire Panbayai Haukiba Laibak Pokpa Numita Imphal dagi Dimapur tamna chatkiba Tata Safari amadi drug puduna lakpa mioi ahum Kangpokpigi Hangbung da laiba mathau tauriba BDF personnel asina paisa lauraga thadokre haibigi pau OC Senapati na khangba ngamkhibaga loinana Senapati police ki team amana gari adugi khongol libaga loinana maram yoramdaida gari adu fakatpa ngamkhibani haire Makata na police ki kangbuna gari adu check tawba matamda tongan ba soap case humputara henbada haptuna purakpa drug singa kona na mioi ahum adu fakatpa ngamkhibani Police na faraba mioi ahum adu ki manungda amadi Assam gi Karbi Anglong dagi ni haire Makata na police ki kangbuna thizin bagi tabak chathabada faraba mioi sing adu dagi hairiba BDF personnel asina lupa lak ama lauraba matung makhoi sing asi thador khibani haire Indo-Myanmar Border Traders Union ki President W. Nabachandrana Yamdrabada item Humpugani Rom Normal Trade Category ki Makada India-Myanmar Trade ta Ayaba Piduna Laibak Anina Exchange Taunaduna Lakli Hari
Afaba trade ama Miraibak Singa Thamnaba Amadi Tabak Hapnaba Yumsa Kaisa Numita Indo Myanmar Border Traders Union na State Amadi the central government na trade policy Haudoknaba Amadi trade Kamari Lainaba offices sing DGFT ECP EXIM Amadi FIEO Gumba State Asida Hangnaba Haijaraki Hairi Media ga wari sanabada mahakna foreign trade ta makhal kaya ki chaukhatpa porakpagi darkar lai haike President of the Union W Nabachandrana Yamdrabada item Humfuni Toirom normal trade category gi makhada India Myanmar trade ta ayaba pibasu laikre haike Karigumba item Humfuni Toy asi phasana chathanaba khongthang laukhatlabadi state asida economic growth lakani haike Adubu Thaudang Singh Phasana Chathahandabadagi amadi khudong chaba kaya watpadagi state asigi trader singna awaba mayoknari haike Hiramasiga Mari Lainana President na government da chahi khudingi awareness amadi interaction program amasinduna nauna honglakliba sing asi update tawduna amadi IIFT da trade ki oiba maru oiba loksing khangjanaba traders thaduna amadi Asian countries da trade delegation amasinaba haiki haina powersin amakata na haire Haukiba September kun listing ani kunithoida Manipur lenga ki cabinet mifam amana Manipur gi mafam kharadagi yusungba yonbagi leramba athingba lokthokhiba warep adu handokadabani haiduna coalition against drugs and alcohol kada amadi lamdam asigi tongan ba imalup singna chatharakpa democratic oiba khongjang singi saruk ama oina ngarang nungthil moidangpok moirangzel hingol ahaibam laikai community center Imphal West district ta wakat mifam pangthokre Wakat mifam aduda All Manipur Women Social Reformation and Development Samas Nupi Samas Moidangpok ahaibam laikai nupi lup amasong kadaga punna khutsam naduna pangthokpani saruk yakhiba miyam aduna Manipur da yu legalization tawba yaroi cabinet ki warep handou amasong yu dagi Manipur gi miyam kallu haibana chingba kholau sing lauke An apostle of courage and valor of the Indian independence movement haiba theme da yumfam oiduna ngarang dagi horaga namit humni chupna tang tara mari fawba chathagadaba international seminar haudokre Manipur University ki court holder Department of Ancient History and Archaeology Manipur University Indira Gandhi National Tribal University Regional Campus Manipur amadi IIT Guwahati na Akhil Bharatiya Itihas Sankalan Yojana New Delhi Bharatiya Itihas Sankalan Samiti Manipur NG College Imphal Thai Bharat Cultural Lodge Bangkok Indian Association of Thailand Netaji Welfare Foundation Malaysia Malaysian Bengali Association United Indian Army Families and Activists Association ga punna khutsam naduna sinduna pangthokliba international seminar ase Kau Imphal gi VC Professor Anupam Mishra na haudokhe Thauram aduda MU gi Vice Chancellor Professor N Lokendra Singh na President Amadi Akhil Bharatiya Itihas Sankalan Yojana New Delhi ge Organizing Secretary Dr. Balmukund Pandey na Guest of Honor oina saruk yakhe Thauram masida Balak Sena INA Veteran Bangkok Thailand Raj Sachdev Indian Association of Thailand gi President Chuan Thakur amadi Netaji Welfare Foundation Malaysia gi Chairman Dato Kumaran Sathiwalona Special invitees oina saruk yakhe Thauramga mari lainana wangang loisingna haikibada INA asi prisoner of war haina khangnai leader of freedom struggle haibasi atai kana sunate Netaji Subhash Chandra Bose ne British ki intelligence singna Netaji Subhash Chandra Bose pu fana batharakpa matamda Japan yaukhiduna mahakna Japan da lairingai da Indian National Army INA CMK Raj Bihari Bose na founder oituna atopa laibak singa khutsam naraga British su fight tawba pambagi wakhal Mohan Singh da lakpadage Raj Bihari Bose na INA linkhatke INA asi prisoner of war haina khangnai masida miyoi lising humfurom yawe Netaji na Singapore daki Mahatma Gandhi da aiba cherol tharaktuna British ki mayokta akanba lan changsinaba sem sare bor pibiu haina nizakhe INA da Hindu Muslim amadi state khudimakta ge mi loina yaukhe Manipur dagi fauba miyoi kaya yauramkhe Ingsok lising amaga chamapan nifumari gi April tara marida Manipur gi moirang da machu ahum gi firal Singkhatkiba sina Azadi ka Amrit Kal ge saruk ama oina Indo-Japanese force singna punsinduna Moirangda INA ki headquarters oikhre haina laukthoklamkhe Indian independence ki Azadi ka Amrit Kal gi thauram pangthokpa gi saruk ama oina
पांगथोकलिबा इंटरनेशनल सेमिनार असिना INA ना इंडिया की फ्रीडम स्ट्रगल द लौरम किबा थौदांग सिंगबु अमुक नौहौना ना निंगसिंगबदा कानाबा पीगनी हाइके मखाताना हयेंग निनी चनबा नुमिता टेक्नोपॉल डिस्ट्रिक्ट के इंडो म्यांमार बॉर्डर अमदी INA डिविजनल हेडक्वार्टर्स चामोल विलेज ता फील्ड विजिट चटकनी अमदी अरोइबा नुमित तांग तरा मरीदा मोइरांगदा लैबा नेताजी सुभाष चंद्र बोस की INA कॉम्प्लेक्स ता हाइकत लेकत तमगनी हाइरे खुंद्राकपम कॉन्स्टिट्युएंसी मनुंगदा मियांचा सिंगदा लम योलंबा अमदी मसागे ओइजबा खरगे आधार कार्ड ओंथोक्तुना वोटर पालंबा थोकलबदी मदुदा चेनाबा मियोय सिंगी मथक्ता एक्शन लखुटकनी हाइना पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC की सेक्रेटरी थौदाम हेमजित ना फोंगदोखरे वाफम असी मेजर खुलदा लैबा मणिपुर प्रेस क्लब ता पांगथोखिबा पाउमी सिंगा उनाबा अमदा फोंगदोखिबने महागना मखाताना लमदम असिदा मिटोप मियांचा सिंगना नियम की वांगमदा चंगसिलकपा असिना येलौमी ओइरिबा सिंगबो मुतखिबा याबगी फिवमदा लैसिलकले येलौमी कन्नबगी अमतंगाइरबा पांबैदी लमदम असिदा NRC चनबा असिनी NRC चननबा पाइखनबा चंगसिलकपा खोंजंग कयादा MPCC ना सरुक यागनी येलौमी ओइरिबा सिंगबो कन्नबा गी पांडमदा CSO कयाना चंगसिलेबा खोंजंग सिंग असिदा सरुक यादुना MPCC की मेंबर सिंग नसु ngasi Imphal East DC दा NRC चना हनबा मेमोरेंडम पिसनख्रे हाइरे मितोमिया चासन कुट्रापन केंद्रदगी लथोरबै खोंजन मसिदगी कोइ हौजरगनि मितोमिया चासन लथोपा खतोपगि थबसे संसन गदोबा पिटिशन हौजपाउदा वारे नरबा मरोइबा वारे बहुमदि कुट्रापन केंद्रदा मसिदगी मितोमिया चासनदा लमलै योनबा उमथिं थिंबा अदुगा अनि सुबदा खना खना गमना असai उजब खरा फंगबगि दमता मितोमिया चासन पुसलागा हाइबा मितोमिया चासन नदी योना सागै ओथोगा आधार शंकोगा वोटर लिस्ट हाप्सन लंबा अमदी वोटर लिस्ट हाप्सन नदी मदता सरकार योगा राशन कार्ड जॉब कार्ड लेइबा गवर्नमेंट की बेनिफिट खुदिमक फंगनना होना फंगन लंबा अदुगुलो मियुसिं खंगोपा थिलोबगि थबक अखोय मसिगि सिगुति चंचन बहरगनि हौखिबा लेबाक पोकपा निमित्ता नॉर्थ त्रिपुरा डिस्ट्रिक्ट के मनुंग चन्ना लेबा चुराइबारीदा त्रिपुरा पुलिस ना चाही 13 सुबता ngairibi nupi macha ama kidnap tawbuda chenaba assamdagi miyoi ani fagatpa ngamkhre haire चुराइबारी पुलिस स्टेशन इन नॉर्थ त्रिपुरा डिस्ट्रिक्ट की मखादा फुलबारी ग्राम पंचायत की खुंजा सिंगना हाइरिबा असम की मियोय अनिदु नुपी अदु फाबदा चेनाबा गाड़ी अदुसु बुक तौख्रे हाइरे फागतपा ngamkraba मियोय अनिदु पथारकांडी पुलिस स्टेशन असम के करीमगंज डिस्ट्रिक्ट मनुंग चन्ना लैबा बंडारकोनादगी अजमल हुसैन चाही 19 अमदि नीलाम बाजार पुलिस स्टेशन की मनुंग चन्ना लैबा केटकोनादगी नजीम उद्दीन चाही 19 हाइना सक्ताकपा ngamkhre हाइरे पनबयाई केस असिदा चेनरिबा समीम अहमद चाही 19 अमदि निजामुद्दीन चाही 19 फुलबारी ग्राम पंचायत लैबा नहा अनि सिसु नुपी मचा अदु फाबदा चेनबा मियोइने मखोय हौजिक मिचेन ओइना लैरी हाइरे असमदगी मियोय अनि असिना लनाइगी कार बियरिंग रजिस्ट्रेशन नंबर AS01FB 4722 असि थौदुना नुमिदांगी पुंग 8 रोम ताबदा फुलबारी खुंगंगदा लैबाक पोकपा नुमित्ता लाक्लगा नुपी मचा असि फादुना पुखिबनी हाइरे मतम अदुदा लोकल नहा अनि नसु फाबगी थवंग अदुदा मतेंग पांखि हाइरे खुंजा सिंगना थौदोक अदु खंगलक्लबा मतुंग गाड़ी थौदुना लाक्पा मियोय अनिदुगा गाड़ी दुगा बुक तौखिबनी हाइरे अदुबु चेनरिबा लोकल मचा अनिदुदि नानथोक्तुना चेनखिबनी हाइरे पाउ फंगलबा मतुंगदा चुराइबारी पुलिसना मफम अदुदा लाक्तुना असमदगी नहा अनिदुगा गाड़ी अदुगा खुंजा सिंगना पुलिसता खुत्सनखिबनी हाइरे मखोय हौजिक पुलिस स्टेशन की लॉकअप थमख्रे अहिंग अदुदा नपी मचा अदुगी इमुंग मनुंगना फारिबा मियोय सिंग अदुगी मथक्ता केस अमसु फाइल तौखि हाइरे खोंगजोम सर्कल वेटरन स्पोर्ट्स ऑर्गेनाइजेशन VSO ऑफिस टेक्चम के एग्जीक्यूटिव मेंबर ओइना मतम कुइना थौ पुबिरंबा हुइड्रम गिरानी सिंह अपोकपा लैखिद्राबा हाइट्स तोंबा सापम मनिंग लैकाइदा लैबिरंबा अहल असिना मनुंग मतम चादना हौकिबा था असिके निपांदा लैखिदाबदा VSO के मेंबर सिंगना अवाबा फोंदोख्रे लोइनाना अहल असिना लैखिदाबदा VSO के मेंसिनबा ngamlaroidauba ahangba amadi chauna leihoragani खलुबदा तसेंगना नुआइतबा पोकपका लोइनाना महाकी इमुंग मनुंगी अवाबदसु VSO की मेंबर सिंगना सरुक यारी हाइरक्ली
Sri Huidom Girani Singh Sports Kilamda Tanatana, Tongan Tonganba Development Kayada Susaruk Yaduna, Katok Pagaloinana, Achauba Thaudang Lobiramba Misak Amani. Aroibada Maru Iba Pao Muhana Pizari. Senapati DC Office ta Cabinet Mifam Fam Tuna Tongan Tongan ba Agenda Tara Matoi Khana Naina Kibagaloina na Warep Kaya Sulokre. Chief Minister ki Advisor Oiriba Hairo Kendra ki MLA TH Radesham Advisor Oibagi Fam Thadokle Haina CM the JP Sincre. Thangmaiban Cherau Singda Laiba Athauba Singi Kufam Yauna Atai Mafam Singda Athauba Singi Ning Sing Numit Kamari Lainana Haikat Laikat Tamkre. Amadi Nambul Turel Mapal Amadi Infal City ki Tongan Tongan ba Mafam Singda Amot Akai Hundoklam ba Mioy Taruk Police ng Ngarang Numitang Fagat Kre. MAMI TV News Medyang Tabiring Basingbu Amukana Krumjari. Admission open, admission open. Singzamai Supermarket Leiba Smart Tutorial Center da Bosem, Kosem Amadi CVSC gi Class 9 to 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafam asida experience lereba oja singna takpi tambigani Arapada Leiba Mahairoi Singidamak Hostel Amadi Van Service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open, admission open. Singzamai Supermarket Leiba Smart Tutorial Center da Bosem, Kosem Amadi CVSC gi Class 9 to 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafam asida experience lereba oja singna takpi tambigani Arapada Leiba Mahairoi Singidamak Hostel Amadi Van Service ki khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau